ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯛꯍꯦꯟ ꯀꯣꯝꯕꯤꯔꯩꯒꯤ ꯈꯨꯜꯗ ꯃꯥꯒꯤ ꯃꯇꯥꯎ ꯈꯔꯒ ꯀꯣꯝꯕꯤꯔꯩꯕꯨ ꯂꯨꯝꯕ ꯂꯥꯛꯂꯤ꯫ ꯑꯁ ꯑꯩꯒꯤ ꯀꯣꯝꯕꯤꯔꯩꯗꯣ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯀꯨꯏꯔꯦꯗ ꯍꯟꯗꯛꯇꯤ ꯊꯦꯡꯅꯈꯤꯗꯕ, ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯈ꯭ꯔꯕ ꯖꯥꯠꯂꯅꯦ꯫ ꯊꯣꯏꯕꯅ ꯑꯩꯒꯤ ꯀꯣꯝꯕꯤꯔꯩ ꯀꯥꯏꯅꯒ ꯆꯠꯂꯍꯦ, ꯅꯨꯄꯤꯗꯨꯅ ꯅꯁꯛꯐꯥꯎ ꯈꯪꯉꯝꯃꯣꯏ, ꯑꯗꯨꯒꯁꯨ ꯍꯟꯗꯛ ꯃꯔꯛ ꯁꯨꯛꯎꯗꯦ ꯍꯥꯏꯗꯣ꯫ ꯃꯌꯨꯝ ꯄꯥꯜ ꯂꯩꯔꯝꯗꯅꯀꯣ, ꯈꯔ ꯂꯩꯔꯒ ꯎꯕꯗ ꯃꯆꯥ ꯑꯃꯒ ꯌꯦꯞꯄꯒ ꯂꯩꯔꯝꯒꯗꯧ ꯃꯥꯟꯈ꯭ꯔꯦꯗ꯫ ꯁꯥꯃꯨꯅ ꯍꯥꯏꯔꯛꯄꯅꯤ ꯁꯛꯍꯦꯟꯅ꯫ ꯅꯣꯏꯁꯦ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯃꯤꯇ ꯅꯠꯇꯦ ꯁꯩꯇ, ꯅꯣꯡꯇꯁꯨ ꯍꯥꯏꯌꯣꯕ ꯏꯇꯥꯎ ꯅꯪꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯗꯣ ꯃꯗꯣ ꯅꯈꯨꯠꯇ ꯊꯤꯜꯂꯨ, ꯑꯩꯈꯣꯏ ꯐꯥꯕꯤꯔꯁꯨ ꯐꯥꯕꯤꯒꯦ ꯀꯥꯏ, ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯊꯣꯏꯕꯅ ꯌꯥꯔꯤꯕꯨꯡꯉꯣ, ꯅꯄꯨꯟꯁꯤꯗꯣ ꯅꯨꯄꯤ ꯑꯃꯠꯇꯁꯨ ꯌꯥꯅꯕ ꯍꯥꯏꯅꯔꯒ ꯀꯣꯏꯌꯨ, ꯅꯁꯛꯇꯨꯅ ꯊꯤꯔꯁꯨ ꯋꯥꯍꯩ ꯋꯥꯇꯥꯅ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯁꯨꯝꯃꯒ ꯑꯝꯇꯁꯨ ꯀꯣꯏꯌꯨꯗꯅ꯫ ꯑꯗꯨꯁꯨ ꯅꯠꯇꯦ ꯀꯕꯣꯀꯪ ꯃꯔꯥ ꯃꯥꯟꯕ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯐꯥꯃꯤꯟꯅꯁꯤ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯇꯧꯅꯕ꯫ ꯁꯥꯃꯨꯅ ꯁꯛꯀꯤ ꯋꯥꯗꯤ ꯀꯔꯤꯗ ꯍꯪꯉꯨꯔꯅꯤ, ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯅꯁꯥ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯅꯌꯥ ꯍꯥꯟꯅ ꯌꯧꯔꯛꯏꯅꯦ꯫ ꯑꯩꯅ ꯌꯥ ꯍꯥꯟꯅ ꯌꯧꯕꯗꯧꯅ ꯅꯪꯁꯨ ꯄꯨꯛꯀꯥꯟꯅ ꯌꯧꯔꯛꯏꯗꯨꯗꯤ꯫ ꯑꯩꯗꯤ ꯈꯟꯕꯨ ꯈꯜꯂꯤ ꯍꯟꯗꯛ ꯆꯍꯤꯗꯤ ꯁꯥꯃꯨꯒꯤ ꯃꯕꯨꯛꯇ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯑꯃꯇꯪ ꯁꯤꯜꯍꯟꯁꯤꯔ꯫ ꯊꯣꯏꯕꯅ ꯌꯥꯔꯁꯦ, ꯑꯊꯤꯕ ꯅꯣꯏꯅꯤꯒꯤ ꯋꯥꯔꯤꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ, ꯅꯣꯏꯅꯤ ꯇꯧꯔꯤꯗꯣ ꯁꯥꯕꯤꯅ ꯃꯃꯥ ꯅꯣꯛꯅꯩꯗꯨꯅꯤ꯫ ꯁꯛꯍꯦꯟꯅ ꯏꯁ ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯍꯥ, ꯅꯪꯅ ꯄꯥꯝꯃꯤ ꯍꯥꯏꯔꯨꯕꯗꯒꯤ ꯅꯨꯄꯤ ꯑꯃ ꯅꯁꯛꯇꯨ ꯎꯕꯗ ꯋꯥꯟꯊꯗꯅ ꯂꯥꯏꯀꯠꯅꯈꯤꯕꯗꯣ ꯅꯪ ꯀꯥꯎꯔꯕ? ꯏꯔꯥ ꯑꯗꯨꯗꯤ ꯇꯥꯟꯖꯥꯅꯅꯤ, ꯑꯩꯅ ꯄꯥꯝꯃꯤ ꯍꯥꯏꯔꯝꯗ꯭ꯔꯁꯨ ꯋꯥꯟꯊꯕꯗꯨꯗꯤ ꯑꯗꯨꯝ ꯋꯥꯟꯊꯗꯧ ꯂꯩꯔꯦ꯫ ꯁꯥꯃꯨꯅ ꯀꯃꯥꯏ ꯋꯥꯟꯊꯗꯣꯏꯕ? ꯅꯪ ꯎꯗ꯭ꯔꯗꯤ ꯅꯪ ꯎꯗ꯭ꯔꯗꯤ ꯀꯃꯥꯏ ꯋꯥꯟꯊꯗꯣꯏꯅꯣꯕ? ꯎꯕꯗꯒꯤꯅꯤ ꯑꯉꯥꯡꯗꯨꯅ ꯋꯥꯟꯊꯈꯤꯕꯗꯣ, ꯃꯥꯏ ꯃꯃꯤꯠꯇ ꯅꯪꯒꯤ ꯑꯊꯤꯕ ꯅꯁꯛꯇꯣ ꯀꯔꯤꯒ ꯃꯥꯜꯂꯝꯃꯅꯤ, ꯑꯗꯨꯅꯅꯤ꯫ ꯁꯛꯍꯦꯟꯅ ꯉꯁꯥꯏꯗꯒꯤ ꯅꯨꯡꯁꯤꯗ ꯐꯝꯕꯗ ꯈ꯭ꯋꯥꯡ ꯑꯁꯤ ꯇꯦꯛ ꯇꯧꯔꯛꯏ, ꯁꯨꯛꯊꯣꯛꯇꯤ ꯊꯣꯛꯂꯛꯇꯦ, ꯃꯌꯨꯝꯗ ꯀꯩꯗꯧ ꯂꯩꯅꯣ ꯈꯪꯗꯦ, ꯀꯟꯅꯗꯤ ꯃꯣꯏ ꯊꯣꯡꯒꯥꯜꯗ ꯑꯣꯏꯅ ꯉꯥꯏꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯁꯥꯃꯨꯅ ꯉꯥꯏꯔꯅꯤ ꯁꯣꯏꯗ꯭ꯔꯦ, ꯃꯕꯨꯡꯒ ꯂꯩꯔꯝꯃꯒ ꯅꯃꯥꯏ ꯑꯊꯤꯕꯗꯣ ꯊꯥꯡꯅ ꯁꯨꯏꯖꯈꯤꯖꯅꯤ ꯃꯔꯥꯏ꯫ ꯁꯣꯏꯈ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ, ꯅꯨꯡꯁꯤ ꯃꯁꯨꯝ ꯂꯥꯡꯉꯤꯅꯤ ꯈꯜꯂꯒꯦ꯫ ꯊꯣꯏꯕꯅ ꯁ꯭ꯋꯥꯏꯗ ꯈꯛꯇꯅꯤ ꯅꯪꯅ ꯀꯜꯂꯤꯁꯦ, ꯊꯣꯛꯂꯛꯄ ꯎꯔꯒꯅ ꯋꯥ ꯑꯝꯇ ꯍꯥꯏꯌꯨ ꯌꯥꯔꯣꯏ, ꯅꯨꯄꯤꯗꯧꯅ ꯊꯦꯛꯀꯣꯏꯅ ꯀꯣꯏꯃꯨꯛ ꯇꯧꯗꯨꯅ ꯂꯩꯅꯤꯕ꯫ ꯑꯩ ꯁꯤꯅꯤꯅꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄ ꯉꯝꯗꯦ ꯍꯥꯏꯗꯣ, ꯏꯀꯥꯏ ꯇꯧꯔꯤꯅꯦ꯫ ꯁꯥꯃꯨꯅ ꯅꯪꯅ ꯏꯀꯥꯏꯕ ꯈꯥꯡꯕꯁꯤꯃꯨꯛ ꯉꯛꯄꯗꯤ ꯃꯥꯂꯦꯝꯁꯤꯗ ꯑꯅꯤ ꯁꯨꯗ꯭ꯔꯤꯍꯦ꯫ ꯅꯣꯏ ꯑꯅꯤꯅ ꯃꯔꯣꯜ ꯑꯃ ꯑꯩꯅ ꯉꯁꯥꯏꯅ ꯏꯇꯣꯝꯇ ꯆꯠꯆꯒꯦ ꯍꯥꯏꯕꯅꯤ, ꯑꯗꯨꯁꯨ ꯌꯥꯗꯦ, ꯏꯇꯨꯡ ꯀꯣꯏꯏꯅ ꯂꯩꯕ, ꯑꯗꯨꯒ ꯃꯤꯒꯤ ꯕꯤꯠ ꯍꯥꯠꯄ ꯋꯥ ꯉꯥꯛꯇ ꯉꯥꯡꯉꯤꯅꯤ꯫ ꯁꯥꯃꯨꯅ ꯁꯦꯜ ꯄꯥꯏꯕ ꯅꯣꯏꯒꯤꯅ ꯇꯨꯡ ꯈꯔ ꯏꯟꯅꯗ꯭ꯔꯗꯤ ꯆꯤꯜ ꯂꯩꯁꯦ ꯏꯄꯦꯟ ꯄꯦꯟꯗꯕ, ꯑꯗꯨꯅ ꯏꯟꯅꯕꯤꯕ ꯋꯥꯅꯤ, ꯅꯪꯁꯦ ꯂꯥꯏꯔ ꯃꯆꯥꯒ ꯑꯣꯏꯔꯝꯃꯗꯤ ꯁꯨꯛꯇꯤꯟ ꯇꯤꯟꯅꯕꯤꯔꯣꯏꯅ꯫ ꯁꯣꯝꯗ ꯁꯛꯍꯦꯟꯒꯤ ꯃꯄꯥ ꯊꯣꯝꯕꯁꯨ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯗꯨꯅ ꯃꯄꯥꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯊꯣꯛꯂꯛꯂꯤꯕꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯩꯅꯣ ꯍꯅꯨꯕ, ꯅꯆꯥꯅꯨꯄꯥꯒꯤ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎꯗꯨ ꯑꯃꯨꯛ ꯁꯦꯠꯆꯤꯜꯂꯒ ꯊꯣꯛꯂꯛꯏꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯣꯕ? ꯅꯪ ꯁꯤꯅꯀꯣ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯆꯠꯇꯣꯏꯗꯤ ꯇꯧꯔꯒ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯤ? ꯀꯔꯤꯅꯣ ꯃꯃꯥ? ꯑꯩꯅ ꯅꯉꯣꯟꯗ ꯍꯅꯨꯕ ꯍꯦꯛ ꯍꯦꯛ ꯍꯥꯏꯕꯗꯨ ꯍꯥꯏꯔꯛꯀꯅꯨꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯏꯁ ꯑꯣ ꯍꯅꯨꯕꯥꯎ, ꯅꯪꯁꯤ ꯅꯁꯨ ꯐꯪꯂꯕꯅꯤꯅꯦ, ꯈꯪꯂꯕꯔꯣ? ꯆꯍꯤ 70 ꯁꯨꯔꯕ ꯍꯧꯖꯤꯛ ꯈꯨꯗꯩ ꯁꯦꯠꯇꯅ ꯐꯩꯖꯣꯝ ꯁꯦꯠꯇꯅ ꯆꯠꯀꯗꯧ ꯃꯇꯝꯁꯤꯗ ꯅꯪꯅ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯒ ꯆꯠꯄ ꯃꯇꯝ ꯂꯥꯏꯕ? ꯅꯪꯅ ꯍꯅꯨꯕꯤ ꯑꯣꯏꯔꯒ ꯑꯩꯕꯨ ꯍꯅꯨꯕ ꯍꯥꯏꯕꯗꯨꯗꯤ ꯃꯃꯥ ꯅꯪꯁꯨ ꯍꯦꯃꯜꯂꯤꯀꯣ꯫ ꯅꯪꯒꯤ ꯃꯤꯠꯇ ꯑꯩꯁꯦ ꯍꯅꯨꯅ ꯎꯔꯕꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯅꯆꯥꯅꯨꯄꯥꯁꯦ ꯑꯩꯒꯤ ꯏꯌꯥꯝꯕꯅꯦꯅ ꯈꯜꯂꯤꯅꯤꯅꯦ꯫ ꯏꯁ ꯄꯛꯇ꯭ꯔꯦꯍꯦ ꯑꯋꯣꯏꯕ, ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 5 ꯍꯜꯂꯤꯕ ꯅꯪꯅ, ꯑꯗꯨꯒ ꯑꯩꯅ ꯍꯅꯨꯔꯒ ꯅꯪꯅ ꯅꯍꯥ ꯑꯣꯏ, ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ꯫ ꯑꯣ ꯏꯕꯨꯡꯉꯣ, ꯀ꯭ꯋꯥꯛꯅ ꯋꯥꯍꯣꯡꯒꯤ ꯃꯇꯨ ꯊꯦꯠꯂꯒꯅꯦ ꯋꯥꯍꯣꯡ ꯑꯣꯜꯂꯨ ꯈꯛ ꯌꯥꯔꯣꯏꯅꯦ, ꯋꯥꯍꯣꯡꯅ ꯋꯥꯍꯣꯡ, ꯀ꯭ꯋꯥꯛꯅ ꯀ꯭ꯋꯥꯛ꯫ ꯏꯔꯥ ꯑꯩꯕꯨ ꯀ꯭ꯋꯥꯛꯀꯗꯤ ꯆꯥꯡꯗꯝꯅꯔꯛꯀꯅꯨꯗ, ꯅꯨꯄꯤ ꯑꯇꯩ ꯍꯥꯏꯕꯅ ꯍꯥꯏꯕꯅꯤ꯫ ꯍꯥꯏꯒꯨꯝꯗꯅ ꯀꯨꯆꯨꯋꯣ ꯀꯨꯃꯦꯟꯋꯣ ꯇꯨꯝꯇꯛꯀ ꯇꯧꯕ ꯅꯆꯤꯟꯗꯨꯒ ꯃꯥꯜꯂꯨ ꯃꯥꯜꯂꯤ ꯀ꯭ꯋꯥꯛ꯫ ꯐꯖꯔꯦꯗ ꯅꯪꯗꯤ ꯃꯥꯏꯔꯦꯟ ꯐꯝꯄ꯭ꯔꯥꯛꯅꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ, ꯅꯕꯨꯛꯅ ꯇꯍꯤ ꯀꯪꯂꯒ ꯃꯤꯒꯁꯨ ꯅꯣꯛꯅꯔꯤꯃꯤꯅꯦ꯫ ꯁꯤꯗꯤ ꯍꯧꯖꯤꯛꯇꯗꯅꯦ ꯆꯥꯅꯤꯡꯕ ꯆꯥꯕꯒꯤ ꯅꯣꯏꯖꯔꯛꯄ, ꯊꯥꯏꯅꯗꯤ ꯑꯩꯒꯤ ꯐꯖꯕꯗ ꯉꯥꯎꯗꯅ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ? ꯐꯖꯕꯒꯤ ꯂꯧꯕ ꯅꯠꯇꯦꯗ, ꯅꯔꯜ ꯈꯔ ꯂꯩꯕꯗꯨꯗ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯈꯜꯂꯒ ꯂꯧꯈꯤꯕꯅꯤ꯫ ꯀꯔꯤ ꯍꯧꯖꯤꯛꯇꯗ ꯑꯊꯦꯡꯕꯗ
ꯅꯕꯨꯛꯅꯤꯡꯒꯤ ꯋꯥꯗꯣ ꯍꯥꯏꯗꯣꯔꯛꯂꯤꯕꯅꯤꯅꯦ ꯍꯥ ꯑꯗꯨꯛ ꯌꯥꯝꯅ ꯑꯣꯏꯖꯕ ꯊꯤꯕ ꯈꯪꯈ꯭ꯔꯦꯗꯀꯣ ꯊꯕꯥ ꯑꯩꯁꯦ ꯑꯁꯨꯛ ꯐꯠꯇꯕ ꯅꯨꯄꯥꯁꯤꯗꯕꯨ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯂꯩꯔꯝꯃꯤꯅꯣꯏꯃꯤ ꯍꯩ ꯌꯥꯔꯦ ꯉꯥꯡꯗ ꯂꯩꯔꯅꯨ ꯉꯁꯤꯗꯤ ꯑꯩ ꯈꯔ ꯊꯦꯡꯉꯛꯄ ꯌꯥꯏꯀꯣ ꯅꯪ ꯑꯩꯕꯨ ꯊꯤꯕ ꯊꯣꯛꯂꯛꯀꯅꯨ ꯅꯠꯇꯦ ꯅꯨꯄꯥ ꯅꯪꯅ ꯍꯟꯗꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯏꯀꯦꯗꯅ ꯅꯥꯟꯗꯅ ꯆꯠꯂꯤꯕꯗꯣ ꯀꯥꯏꯗꯅꯣ ꯍꯥ ꯀꯥꯏꯗꯅꯣꯕ ꯊꯕꯛ ꯑꯔꯨꯕ ꯆꯠꯂꯤ ꯑꯗꯨꯒ ꯏꯇꯥꯎꯁꯤꯡ ꯉꯥꯏꯍꯥꯛꯁꯨ ꯐꯝꯗꯨꯅ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯗꯅ ꯍꯦꯛꯇ ꯊꯦꯡꯗꯣꯛꯈꯤꯕꯅꯤꯅꯦ ꯑꯣ ꯋꯥꯔꯤ ꯋꯥꯇꯥꯏꯗꯣ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯅꯇꯨ ꯅꯁꯥꯒ ꯁꯥꯔꯕꯁꯨ ꯌꯥꯕꯅꯦ ꯍꯩ ꯅꯆꯥ ꯅꯨꯄꯥꯅꯦꯅ ꯇꯧꯔꯤꯗꯨꯅ ꯌꯨꯝ ꯃꯈꯥꯗ ꯉꯥꯛꯇꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯗꯕꯨ ꯀꯔꯤ ꯋꯥꯔꯤ ꯋꯥꯇꯥꯏꯅꯣ ꯍꯥ ꯑꯗꯣ ꯃꯄꯥ ꯅꯪꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯔꯕꯅꯤꯅ ꯅꯆꯥꯅꯨꯄꯥꯁꯤꯁꯨ ꯅꯪ ꯂꯧꯔꯤꯕ ꯈꯪꯂꯕ꯭ꯔꯥ ꯃꯄꯥ ꯂꯧ ꯃꯆꯥ ꯍꯥꯏꯕꯗோ ꯅꯆꯥꯅꯨꯄꯥꯁꯤꯅꯦ ꯃꯄꯥ ꯂꯧꯕ ꯍꯩ ꯇꯥꯅꯤꯡꯗꯦ ꯃꯃꯥ ꯅꯪꯅ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯕ ꯅꯆꯥꯗ ꯀꯔꯤ ꯇꯥꯛꯀꯅꯤ ꯈꯪꯗꯗꯅ ꯅꯆꯥꯁꯦ ꯃꯤ ꯑꯣꯏꯗ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯇꯥꯏꯁꯤꯟꯅꯗꯅ ꯑꯦ ꯑꯉꯥꯡꯁꯤꯕꯨ ꯑꯩ ꯏꯇꯣꯝꯇꯒꯤ ꯏꯆꯥꯔꯣ ꯍꯥ ꯅꯪꯒꯤꯗꯤ ꯅꯆꯥ ꯅꯠꯇ꯭ꯔꯣ ꯃꯄꯥ ꯅꯣꯏꯁꯨ ꯃꯆꯥ ꯋꯥꯔꯛꯄ ꯌꯥꯏꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯊꯥꯗꯣꯛꯄ ꯁꯟꯗꯧꯅ ꯆꯠꯂꯒ ꯂꯩꯇ꯭ꯔꯁꯨ ꯑꯦ ꯀꯌꯥꯗ ꯑꯩꯕꯨ ꯁꯟ ꯑꯃꯨꯛ ꯍꯥꯏ ꯀ꯭ꯋꯥꯛ ꯑꯃꯨꯛ ꯍꯥꯏ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯍꯥ ꯎꯁꯤꯠꯇꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯖꯕꯅꯦ ꯊꯣꯝꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯉꯥꯏꯍꯥꯛ ꯉꯥꯡꯅꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯁꯣꯝꯗ ꯀꯣꯝꯕꯤꯔꯩꯁꯨ ꯀꯦꯔꯗꯨꯅ ꯊꯣꯝꯕꯒꯤ ꯃꯅꯥꯛꯇ ꯊꯣꯔꯛꯂꯝꯃꯤ ꯀꯣꯝꯕꯤꯔꯩꯅ ꯈꯨꯔꯥ ꯉꯁꯤꯗꯤ ꯌꯥꯝ ꯅꯥꯟꯅ ꯂꯥꯛꯏꯀꯣ ꯅꯆꯥꯅꯨꯄꯥꯒꯤ ꯐꯤꯖꯣꯜꯂ ꯀꯩꯅꯣ ꯑꯣꯟꯊꯣꯛꯅꯕꯨ ꯄꯛꯆꯈ꯭ꯔꯦꯗ ꯑꯩꯕꯨꯗꯤ ꯄꯛꯇ ꯄꯛꯆꯕꯅꯤꯗ ꯆꯍꯤ ꯈꯔ ꯂꯩꯁꯤꯟꯖꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯅꯒꯤ ꯍꯦꯟꯕ ꯅꯠꯇꯦꯀꯣ ꯑꯗꯨꯅꯕꯨ ꯑꯩꯅ ꯅꯍꯥ ꯄꯥꯈꯪ ꯃꯌꯥꯝ ꯑꯃ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯪ ꯀꯣꯏꯔꯤ ꯅꯠꯇ꯭ꯔꯣ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯑꯩꯁꯨ ꯂꯩꯁꯥꯕꯤ ꯇꯒꯠ ꯇꯒꯠ ꯇꯦꯛꯄꯤ ꯅꯪ ꯀꯣꯏꯕꯗꯒꯤ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯅꯃꯥꯏ ꯁꯣꯞꯇꯅꯕꯗꯤ ꯑꯗꯨꯝ ꯍꯣꯠꯅꯕꯅꯤꯗ ꯑꯗꯨꯅꯅꯦ ꯄꯥꯈꯪ ꯄꯥꯝꯖꯗ꯭ꯔꯦ ꯍꯅꯨꯕ ꯅꯉꯣꯟꯗ ꯉꯥꯎꯖꯔꯦ ꯑꯩꯗꯤ ꯑꯗꯣ ꯅꯈꯣꯏ ꯏꯃꯥ ꯅꯥꯏ ꯍꯥꯏꯕꯗꯨꯅ ꯈꯔ ꯐꯔꯕ ꯀꯃꯥꯏꯅ ꯇꯧꯔꯒꯦꯕ ꯈꯪꯗꯦꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯉꯔꯥꯡ ꯅꯪꯅ ꯄꯤꯔꯝꯕ ꯁꯦꯜꯗꯨꯅ ꯑꯃꯥꯏꯕ ꯀꯧꯔꯒ ꯌꯦꯡꯍꯜꯂꯦ ꯁꯦꯜ ꯌꯥꯝ ꯆꯪꯈꯤꯅꯤ ꯍꯥꯏ ꯂꯥꯏꯔꯕꯤ ꯑꯩꯅ ꯀꯥꯏꯗꯒꯤ ꯁꯦꯜ ꯃꯌꯥꯝꯗꯨ ꯄꯨꯊꯣꯛꯇꯨꯅ ꯏꯃꯥꯕꯨ ꯃꯁꯥꯅ ꯌꯦꯡꯗꯣꯏꯅꯣ ꯑꯦ ꯑꯗꯨꯒꯤꯕꯨ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ ꯑꯁ ꯅꯉꯣꯟꯗꯩꯗ ꯂꯧꯃꯟꯗꯅ ꯏꯀꯥꯏꯔꯦꯗ ꯑꯩꯒꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯏꯅꯥꯎꯅꯨꯄꯤ ꯂꯨꯍꯣꯡꯕꯁꯨ ꯅꯪꯅ ꯑꯌꯥꯝꯕ ꯄꯨꯊꯣꯛꯏ ꯍꯧꯖꯤꯛꯅ ꯏꯃꯥꯃꯨꯛ ꯅꯥꯕꯒꯤ ꯑꯩꯁꯤ ꯅꯪꯒꯤꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯅꯕꯨ ꯑꯩꯅ ꯄꯨꯊꯣꯛꯄꯅꯤ ꯑꯩꯗꯤ ꯅꯈꯣꯏꯅꯤꯁꯦ ꯑꯃꯠꯇꯅꯤ ꯍꯥꯏꯗꯨꯅ ꯍꯜꯂꯛꯀꯦ ꯑꯩꯁꯤ ꯅꯪꯒꯤꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯅꯕꯨ ꯑꯩꯅ ꯄꯨꯊꯣꯛꯄꯅꯤ ꯑꯩꯗꯤ ꯑꯩꯈꯣꯏꯅꯤꯁꯦ ꯑꯃꯠꯇꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯏꯀꯥꯏ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯈꯪꯂꯒꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯅꯤ ꯑꯁ ꯈꯪꯗꯦꯗ ꯑꯩꯈꯣꯏꯅꯤ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯀꯥꯟꯅꯗꯅ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤ ꯅꯁꯛ ꯊꯤꯖꯤꯟꯅꯅꯕꯅꯤ ꯑꯗꯨꯒꯨꯝꯕ ꯈꯟꯒꯅꯨ ꯀꯩꯗꯧꯔꯒꯦ ꯈꯔ ꯂꯩꯔꯒꯅꯦ ꯑꯩꯅ ꯅꯪꯒ ꯌꯨꯝ ꯏꯪꯈꯣꯜ ꯑꯃꯁꯨ ꯂꯩꯗꯣꯏꯅꯤ ꯑꯩꯈꯣꯏꯅꯤ ꯂꯩꯅꯕ ꯑꯌꯥ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯧꯔꯤꯗ ꯑꯩꯗꯤ ꯑꯗꯣ ꯑꯩꯁꯨ ꯑꯍꯜ ꯑꯣꯏꯔꯕꯅꯤನ ꯅꯪꯅ ꯑꯩ ꯏꯇꯨꯡ ꯏꯟꯗꯨꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗꯨꯗꯤ ꯇꯜꯂꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯑꯇꯣꯞꯄ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯈꯟꯗꯦꯗ ꯅꯪꯒꯤ ꯋꯥ ꯈꯨꯈꯪꯁꯤꯗꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯤꯁꯦ ꯄꯥꯈꯪ 10 ꯀꯣꯏꯕꯕꯨꯗꯤ ꯍꯅꯨꯕ ꯅꯪ ꯑꯃ ꯀꯣꯏꯕꯅ ꯑꯩꯗꯤ ꯍꯦꯟꯅ ꯄꯥꯝꯖꯔꯕꯗꯣ ꯑꯁ ꯅꯪꯁꯤꯗꯤ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯍꯅꯨꯕꯗ ꯁꯨꯝ ꯍꯥꯏꯀꯣ ꯑꯗꯣ ꯅꯈꯣꯏ ꯅꯆꯥꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯅꯪ ꯉꯁꯤꯕꯨ ꯀꯅꯥꯅ ꯍꯥꯟꯗꯣꯏꯖꯥꯠꯅꯣ ꯅꯨꯄꯤ ꯆꯦꯜꯂꯛꯄ ꯏꯆꯥ ꯅꯨꯄꯥꯗꯤ ꯑꯉꯥꯡꯅꯤꯗ ꯃꯄꯥ ꯑꯩꯅ ꯍꯥꯟꯒꯗꯣꯏꯅꯤ ꯃꯥꯅ ꯍꯥꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨ ꯅꯪꯁꯦ ꯑꯩꯒꯤ ꯅꯥꯛꯇꯒ ꯂꯩꯔꯕꯗꯤ ꯊꯕꯛ ꯑꯝꯇ ꯁꯨꯍꯜꯂꯣꯏ ꯑꯗꯨꯝ ꯀꯦꯗꯅ ꯅꯥꯟꯗꯅ ꯊꯝꯗꯣꯏꯅꯤ ꯈꯨꯂꯪ ꯆꯠꯄ ꯐꯤ ꯁꯥꯕ ꯁꯟꯊꯤ ꯁꯥꯕ ꯑꯩꯅꯕꯨ ꯀꯦꯗꯅ ꯃꯧꯗꯅ ꯅꯥꯟꯅꯒ ꯂꯩꯕꯗꯨꯕꯨ ꯍꯩꯅꯈꯤꯗ꯭ꯔꯅꯦ ꯑꯦ ꯅꯪ ꯍꯧꯖꯤꯛꯁꯨ ꯈꯨꯂꯪ ꯆꯠꯂꯤꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯩꯅ ꯅꯠꯇ꯭ꯔꯣ ꯅꯪꯉꯣꯟꯗ ꯈꯨꯂꯪ ꯆꯠꯀꯅꯨ ꯅꯪꯒꯤꯗꯨꯗꯒꯤ ꯐꯪꯒꯗꯕ ꯁꯦꯜꯗꯣ ꯑꯩ ꯄꯤꯔꯛꯀꯦꯅ ꯍꯥꯏꯗ꯭ꯔꯣ ꯍꯥꯟꯅꯒꯨꯝ ꯄꯥꯛꯅ ꯀꯨꯝꯗ꯭ꯔꯦꯗ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯃꯁꯥ ꯉꯝꯗꯕꯒꯤ ꯁꯦꯟꯅꯕꯤꯅꯕ ꯂꯩꯇꯕꯒ ꯀꯩꯒ ꯉꯝꯃꯀꯥꯟꯗꯁꯨ ꯀꯨꯝꯕ ꯌꯥꯔꯣꯏꯀꯣ ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯕ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯒꯗꯕꯅꯤ ꯊꯣꯠ ꯊꯣꯠ ꯂꯥꯎꯕꯤ ꯇꯅꯧ ꯇꯅꯧꯕꯤ ꯅꯪꯅ ꯂꯧꯒ ꯀꯨꯝꯕꯗꯣ ꯑꯩꯅ ꯍꯦꯟꯅ ꯋꯥꯏꯌꯦꯕ ꯅꯪꯅꯗꯤ ꯑꯗꯨꯝꯅ ꯇꯔꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯋꯥꯕꯅꯤꯅ ꯁꯦꯡ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕ ꯀꯥꯟꯗ ꯑꯩꯗꯤ ꯊꯣꯠ ꯊꯣꯠ ꯂꯥꯎꯔꯕꯅꯤꯗꯣ ꯍꯥꯏꯗꯅ ꯄꯨꯛ ꯄꯥꯏꯗꯅ ꯈꯥꯡꯂꯒ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯗꯣ ꯑꯩ ꯊꯦꯡꯅꯗ꯭ꯔꯤꯉꯩꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒ ꯊꯦꯡꯅꯔꯕꯅꯤꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯨ ꯍꯥꯏꯕꯅꯤ ꯇꯥꯗ ꯅꯪꯁꯦ ꯊꯥꯏꯅꯅ ꯊꯦꯡꯅꯖꯔꯝꯃꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯒꯗꯕꯅꯣ ꯑꯩꯁꯦ ꯍꯧꯖꯤꯛꯇꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯈꯩꯗꯣ ꯄꯦꯟꯈꯩ ꯅꯨꯡꯉꯥꯏꯔꯣ ꯊꯣꯝꯕ
ꯀꯣꯝꯕꯤꯔꯩꯗ ꯃꯃꯥ ꯂꯥꯌꯦꯡꯅꯕ ꯁꯦꯜ ꯈꯔ ꯄꯤꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯋꯥꯠꯂꯗꯤ ꯍꯥꯏꯔꯣ ꯍꯥꯏꯅꯁꯨ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯝꯕꯤꯔꯩ ꯊꯣꯝꯕꯕꯨ ꯄꯥꯝꯕ ꯅꯨꯡꯁꯤꯕꯒꯤ ꯈꯪꯅꯕ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯀꯥ ꯍꯦꯟꯅ ꯋꯥꯕꯅ ꯊꯣꯝꯕꯗꯒꯤ ꯆꯥꯛꯊꯣꯛꯄ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯀꯣꯏꯔꯤꯕꯅꯤ꯫ ꯀꯣꯝꯕꯤꯔꯩ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯃꯥꯂꯪꯕ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯀꯣꯝꯕꯤꯔꯩꯅ ꯊꯣꯝꯕ ꯎꯅꯔꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯥꯂꯪꯕ ꯀꯣꯝꯕꯤꯔꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯩꯅꯣ ꯀꯣꯝꯕꯤꯔꯩ, ꯌꯨꯝꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯇꯗꯅ ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯅ ꯊꯣꯛꯂꯛꯏꯁꯤꯅ? ꯑꯩꯔꯣ ꯑꯁꯤꯗ ꯏꯃꯥꯕꯣꯛ ꯍꯣꯏꯗ ꯊꯕꯛ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨ ꯇꯥ ꯃꯥꯂꯪꯕ, ꯅꯪ ꯅꯇꯣꯝꯇ ꯂꯥꯛꯏꯔꯣ? ꯏꯊꯟꯗ ꯂꯥꯛꯏ꯫ ꯁꯤꯗ ꯉꯥꯛꯇ ꯐꯝꯈꯤꯁꯦ, ꯅꯪ ꯌꯥꯝ ꯊꯨꯔꯕꯣ? ꯐꯝꯈꯤꯁꯤ ꯌꯥꯅꯤ, ꯅꯪꯅ ꯊꯣꯛꯂꯣꯅ ꯊꯣꯛꯂꯛꯏꯅꯤ ꯀꯩꯅꯣ꯫ ꯑꯗꯣ ꯅꯪ ꯊꯕꯛ ꯆꯠꯇ꯭ꯔꯕꯣ? ꯍꯪꯆꯤꯠꯇꯒꯤ ꯑꯃꯨꯛ ꯆꯠꯂꯗꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯃꯐꯝꯗꯣ ꯈꯔ ꯂꯥꯞꯄ, ꯑꯗꯨꯗ ꯅꯉꯣꯟꯗꯁꯨ ꯍꯥꯏꯔꯝꯅꯤꯡꯗꯅ ꯑꯩꯁꯦ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯅꯤꯁꯦ ꯌꯥꯝ ꯀꯨꯏꯅ ꯎꯅꯗꯦꯀꯣ? ꯎꯅꯗꯦ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯨꯏꯅ ꯎꯅꯗꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦ꯫ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯑꯇꯣꯞꯄ ꯑꯃꯗ ꯆꯠꯈꯤꯗ꯭ꯔꯥ ꯍꯥꯏꯗꯅ꯫ ꯏꯁ, ꯑꯩꯕꯨ ꯑꯗꯨꯃꯥꯏꯅꯒ ꯇꯧꯒꯗꯕ ꯃꯥꯟꯕ꯭ꯔꯅꯦ? ꯈꯪꯗꯦ, ꯑꯃꯨꯛꯁꯨ ꯃꯥꯜꯂꯦ ꯑꯃꯨꯛꯁꯨ ꯃꯥꯟꯗꯦ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯣ ꯃꯊꯪ ꯊꯣꯛꯂꯛꯄꯗꯒꯤꯗꯤ ꯅꯪꯕꯨ ꯑꯩꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯂꯗꯕꯅꯤꯗ꯫ ꯅꯅꯥꯛꯇꯒ ꯂꯦꯡꯗꯅ ꯂꯩꯒꯗꯧ ꯃꯇꯝꯗꯣ ꯉꯥꯏꯕꯗ ꯋꯥꯔꯦꯗ ꯑꯩꯗꯤ꯫ ꯅꯍꯥꯟꯃꯨꯛꯁꯨ ꯁꯦꯜꯂꯁꯤ ꯇꯧꯔꯒ ꯅꯈꯣꯏꯅ ꯅꯅꯥꯎ ꯅꯨꯄꯤꯅ ꯑꯃꯨꯛ ꯍꯥꯟꯈꯤꯗꯅ ꯑꯩꯈꯣꯏꯅꯤ ꯂꯩꯍꯧꯔꯤ ꯅꯠꯇ꯭ꯔꯣ? ꯅꯅꯥꯛꯇ ꯂꯩꯕꯒꯤ ꯈꯜꯂꯨꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ, ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯗꯣ ꯃꯇꯣꯝꯇ ꯂꯩꯍꯧꯗꯣꯏꯁꯤ ꯈꯟꯕꯗ ꯑꯃꯨꯛꯁꯨ ꯌꯨꯝꯒꯁꯦ ꯄꯥꯅꯤꯡꯗ꯭ꯔꯦꯗ꯫ ꯀꯩꯗꯧꯕꯒꯤ ꯃꯇꯣꯝꯇ ꯂꯩꯍꯧꯗꯣꯏꯅꯣ? ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯂꯩꯁꯤꯗꯤ꯫ ꯏꯕꯨꯡꯅꯦꯅ ꯑꯃꯈꯛ ꯌꯥꯎꯔꯤꯕꯗꯨꯁꯨ ꯅꯨꯄꯥ ꯄꯣꯛꯏꯅ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯎꯍꯣꯡ ꯏꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯁꯨ ꯊꯕꯛꯅ ꯌꯥꯗꯗꯨꯅ ꯇꯉꯥꯏ ꯐꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯀꯥꯏꯗꯒꯤ ꯇꯉꯥꯏ ꯐꯗꯕꯅꯣ? ꯑꯩꯈꯣꯏ ꯅꯃꯨ ꯍꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯥ ꯃꯔꯤꯅꯤꯕ ꯄꯣꯛꯏꯗꯣ, ꯑꯗꯨꯁꯨ ꯃꯧ ꯂꯣꯏꯅ ꯊꯤꯔꯕ꯫ ꯑꯗꯨꯗꯕꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯗꯔꯀꯥꯔ ꯂꯩꯔꯝꯗꯣꯏꯅꯣ? ꯈꯪꯗ꯭ꯔꯦꯗ, ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯁꯛꯁꯨ ꯃꯥꯟꯅꯗꯕꯗꯧꯅ ꯋꯥꯈꯜꯁꯨ ꯈꯦꯠꯅꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯧꯅꯦꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗꯗꯅ, ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯤꯡꯗꯗꯅ ꯃꯈꯣꯏ ꯃꯄꯥꯝꯗ ꯇꯥꯆꯧꯗꯣ ꯄꯨꯔꯒ ꯆꯠꯈ꯭ꯔꯤꯅꯤ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯗꯨꯁꯨ ꯄꯪꯈ꯭ꯔꯕ, ꯃꯥꯅ ꯅꯨꯄꯥ ꯊꯣꯛꯑꯝꯃꯒꯕꯨ ꯏꯃꯥꯈꯣꯏꯅ ꯋꯥꯔꯤꯕꯁꯦ ꯋꯥꯔꯝꯒꯗ꯭ꯔꯕ? ꯈꯜꯂꯨꯔꯅꯨ ꯌꯥꯔꯤꯁꯦ, ꯃꯥꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯌꯨꯝꯗ ꯁꯣꯏꯗꯅ ꯍꯟꯖꯔꯛꯀꯅꯤ꯫ ꯑꯗꯣ ꯅꯈꯣꯏ ꯅꯅꯥꯎ ꯅꯨꯄꯤꯗꯨꯗꯤ ꯅꯤꯡꯊꯤꯅ ꯂꯩꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯁꯨꯕ ꯅꯣꯝꯕ ꯁꯦꯜ ꯇꯥꯟꯕ ꯌꯥꯝꯅ ꯀꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯅ ꯑꯗꯨꯝ ꯃꯈꯣꯏ ꯀꯣꯝꯅ ꯍꯤꯡꯖꯔꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯃꯥꯅ ꯑꯗꯨꯝꯅ ꯅꯨꯡꯉꯥꯏ ꯂꯩꯖꯈꯤꯕꯗꯣ, ꯏꯃꯥꯁꯨ ꯋꯥꯈꯜ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯤ꯫ ꯑꯗꯨ ꯀꯣꯝꯕꯤꯔꯩ, ꯑꯩ ꯅꯪꯒꯤ ꯉꯥꯅꯨ ꯃꯆꯥ ꯂꯩꯕꯤꯒꯦ, ꯅꯪ ꯂꯣꯏꯒꯦꯔꯣ? ꯁꯦꯜ ꯈꯔ ꯇꯦꯛ ꯐꯪꯖꯅꯕ꯫ ꯑꯁ, ꯑꯩꯈꯣꯏꯗ ꯉꯥꯅꯨ ꯂꯣꯏꯕꯒ ꯌꯥꯔꯣꯏꯗ ꯇꯥ ꯃꯥꯂꯪꯕ, ꯍꯨꯔꯥꯟꯕ ꯌꯥꯝ ꯂꯩꯌꯦ꯫ ꯏꯃꯥ ꯑꯩꯈꯣꯏꯅꯤꯗꯪ ꯂꯩꯕꯅꯤꯅ ꯍꯨꯔꯥꯟꯕꯁꯤꯡꯅ ꯍꯨꯔꯥꯟꯈꯤꯕꯗ ꯑꯝꯇ ꯌꯥꯎꯍꯧꯔꯣꯏꯌꯦ꯫ ꯍꯟꯗꯛꯇꯤ ꯅꯪ ꯊꯕꯛ ꯌꯥꯝꯅ ꯋꯥ ꯃꯥꯜꯂꯦ꯫ ꯅꯁꯛ ꯅꯆꯨꯒꯗꯣ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯦ꯫ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯇꯥ ꯈꯣꯏꯃꯨꯗ ꯑꯗꯨꯝ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯆꯦꯜꯂꯨ꯫ ꯅꯁꯥꯗꯣ ꯌꯥꯝ ꯋꯥꯍꯟꯒꯅꯨ꯫ ꯏꯃꯥꯒ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨ꯫ ꯃꯊꯪꯗꯗꯤ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯑꯒꯦ ꯀꯣ ꯀꯣꯝꯕꯤꯔꯩ꯫ ꯈꯣꯏ ꯇꯥ ꯃꯥꯂꯪꯕ, ꯅꯪꯁꯨ ꯅꯤꯡꯊꯤꯅ ꯆꯠꯂꯣ꯫ ꯑꯩ ꯇꯥ ꯃꯥꯂꯪꯕꯕꯨ ꯍꯜꯂꯛꯄ ꯁꯣꯏꯗꯅꯃꯛꯀꯤ ꯉꯥꯏꯔꯝꯒꯦꯀꯣ꯫ ꯅꯣꯡꯃꯁꯨ ꯀꯣꯝꯕꯤꯔꯩ ꯃꯃꯥꯕꯨ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯊꯤꯔꯤ꯫ ꯏꯃꯥ, ꯏꯃꯥꯎ, ꯀꯔꯣꯝꯗꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯦ? ꯏꯃꯥꯎ! ꯑꯃꯨꯕꯤꯅ, ꯀꯔꯤꯅꯣꯅꯦ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯕꯗꯨꯅ? ꯍꯥ? ꯋꯣ, ꯏꯃꯥ ꯃꯅꯤꯡꯗ ꯂꯩꯌꯦ꯫ ꯀꯩꯗꯧꯔꯤꯅꯣ ꯑꯗꯨꯗ? ꯑꯩꯅ ꯑꯁꯣꯝꯗ ꯑꯃꯨꯛ ꯀꯣꯏꯊꯤ ꯊꯤꯔꯤ, ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯔꯒ ꯉꯥꯛꯇ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯗ꯭ꯔꯤꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗꯦꯕ꯫ ꯍꯩ, ꯅꯥꯏꯌꯦꯗꯅ ꯁꯨꯝ ꯍꯤꯞꯇꯨꯅ ꯂꯩꯔꯕꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯛꯆꯥꯡꯁꯦ ꯁꯣꯟꯖꯤꯟꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯁꯨꯝ ꯅꯥꯄꯤꯁꯤꯡꯁꯤ ꯐꯣꯏꯔꯝꯂꯤꯕꯅꯤ꯫ ꯅꯪꯅ ꯏꯃꯨꯡꯒꯤ ꯍꯣꯠꯅꯕꯒ ꯁꯦꯜ ꯇꯥꯟꯕꯒ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯌꯦꯅꯈꯥ ꯂꯨꯈꯥꯁꯦ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯅꯥꯄꯤꯅ꯫ ꯏꯃꯥ, ꯅꯍꯥꯟ ꯈꯨꯔꯥ ꯑꯃꯥꯏꯕꯅ ꯍꯥꯏꯔꯝꯕ ꯍꯤꯗꯥꯛ ꯑꯋꯥꯠꯄꯗꯣ ꯃꯅꯤꯡꯒꯤ ꯏꯄꯜꯗꯒꯤ ꯁꯦꯝꯍꯜꯂꯒ ꯂꯧꯔꯛꯑꯕꯅꯤ꯫ ꯑꯩꯅ ꯂꯩꯔꯨꯔꯅꯣꯏꯗꯅ ꯍꯥꯏꯔꯒ ꯃꯗꯨꯒꯤ ꯍꯤꯗꯥꯛꯇꯨꯗꯤ ꯁꯦꯜ ꯌꯥꯝꯅ ꯆꯪꯕꯗꯥꯏꯅꯦ꯫ ꯀꯥꯟꯅꯗꯕꯗ ꯑꯩꯅ ꯍꯤꯗꯥꯛ ꯆꯥꯔꯒ ꯍꯧꯖꯤꯛꯄꯨ ꯐꯔꯛꯀꯗꯕꯁꯨ ꯂꯩꯇ꯭ꯔꯕꯁꯤꯕꯣ ꯁꯦꯜ ꯇꯤꯡꯅꯕꯅꯤꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ꯫ ꯏꯃꯥ, ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯐꯅꯕ ꯍꯥꯏꯗꯅ ꯑꯁꯨꯛ ꯀꯟꯅ ꯌꯦꯡꯗꯅ ꯍꯣꯠꯅꯔꯤꯕꯁꯤꯗ ꯐꯗꯧꯁꯨ ꯂꯩꯇ꯭ꯔꯁꯤꯕꯨꯅꯦ꯫ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯀꯣ, ꯏꯃꯥ ꯐꯠꯇꯕꯒ ꯌꯥꯕ ꯅꯠꯇꯦ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ, ꯅꯅꯥꯎ ꯅꯨꯄꯤꯗꯨꯅ ꯃꯇꯝ ꯈꯔꯗꯪ ꯂꯩꯃꯤꯟꯅꯕ ꯌꯥꯕꯁꯦ ꯅꯪ ꯍꯣꯔꯣꯏꯗꯧꯗꯧꯅ ꯃꯇꯥꯒꯨꯝ ꯃꯆꯦꯁꯤ ꯍꯨꯟꯗꯣꯛꯂꯝꯂꯒꯅꯦ ꯃꯌꯨꯝ ꯊꯣꯛ ꯍꯦꯛ ꯄꯥꯟꯊꯣꯛꯈꯤ꯫ ꯏꯃꯥ, ꯌꯥꯔꯤꯁꯦ, ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯛꯇꯅ ꯇꯧꯔꯤꯅꯤ, ꯈꯟꯗꯣꯛꯑꯁꯦꯕ ꯑꯗꯨꯝꯅ꯫ ꯑꯗꯨꯒꯅꯦ, ꯅꯕꯨꯡ ꯑꯃ ꯂꯩꯈꯤꯕꯗꯨꯅ ꯍꯌꯦꯡ ꯅꯃꯥꯏꯅ ꯁꯤꯔꯀꯥꯟꯗ ꯃꯥ ꯌꯨꯝꯁꯤ ꯂꯥꯛꯀꯦ ꯈꯜꯂꯤꯕ ꯖꯥꯠꯂ ꯈꯪꯗꯦꯅꯦ꯫ ꯃꯥꯕꯨ ꯏꯆꯥꯅꯦꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯕꯒꯦ? ꯏꯃꯥ,
ꯃꯣꯏꯒꯤ ꯋꯥ ꯀ ꯄꯜꯂꯛꯀꯅꯨꯗ ꯅꯨꯄꯤꯅꯦꯅ ꯃꯋꯥꯗꯒꯤ ꯉꯝꯕꯤꯗꯣ ꯅꯆꯥ ꯅꯨꯄꯥꯗꯨꯁꯨꯅꯤ ꯃꯃꯥ ꯃꯆꯜꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅꯦꯅ ꯈꯟꯗꯅ ꯅꯨꯄꯤ ꯑꯩꯈꯣꯏꯅꯤ ꯀꯞ ꯂꯩꯍꯧꯕꯁꯤꯕꯨ ꯅꯨꯡ ꯊꯥꯡꯂꯛꯄ꯭ꯔꯕ ꯃꯥ ꯐꯠꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯃꯧꯗꯣ ꯃꯈꯣꯏꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯪꯂꯛꯈꯤꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯗꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯅꯤꯃꯛ ꯈꯔ ꯂꯩꯔꯒꯅꯦ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯆꯔꯛꯆꯅꯤ ꯉꯥꯏꯈꯣꯅꯦ ꯑꯇꯩ ꯂꯥꯏꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯁꯦꯡꯕ ꯑꯃꯠꯇ ꯂꯩꯔꯝꯒꯗꯧ ꯃꯥꯟꯗꯦꯅꯦ ꯏꯃꯥ ꯁꯦꯡ ꯁꯣꯏꯅ ꯋꯥꯠꯂꯛꯑꯕꯅꯤ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯍꯤꯗꯥꯛꯁꯨ ꯂꯩꯔꯛꯑꯦ ꯍꯟꯗꯛꯇꯤ ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯕꯁꯨ ꯄꯥꯛꯅ ꯆꯠꯇꯦ ꯈꯨꯂꯪꯁꯨ ꯀꯨꯝꯗ꯭ꯔꯦ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯅꯣꯕ ꯑꯩꯕꯨ ꯂꯥꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕꯁꯦ ꯏꯃꯥ ꯑꯩꯅ ꯇꯨꯡꯁꯤꯟꯖꯕ ꯁꯦꯜꯅꯅꯤ ꯀꯩꯅꯣ ꯅꯣꯡꯃꯒꯤ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯇꯕ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯇꯨꯡꯁꯤꯟꯗꯧꯔꯤꯕ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪ ꯏꯃꯥꯗ ꯃꯤꯅꯝꯒꯅꯨ ꯍꯥꯏ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯅꯪ ꯏꯃꯥꯕꯨ ꯂꯥꯌꯦꯡꯂꯤꯕꯅꯣ ꯏꯃꯥ ꯑꯗꯨꯒꯨꯝꯕ ꯀꯥꯟꯅꯗꯕ ꯈꯜꯂꯒ ꯂꯩꯔꯅꯨꯁꯦ ꯍꯌꯦꯡꯅꯦ ꯏꯃꯥ ꯅꯥꯕ ꯐꯔꯒ ꯑꯩ ꯂꯣꯏꯅ ꯍꯥꯏꯒꯦꯕ 이마기 꼼비레이 낭 아란 블라미드 콩 탕징게 하이누리 칸가누고 이마는 라이라비 오유바나 이사부 팟다 블라미드 사키가드라 하이구나 이마미 빠이바 뽀네 이마 아이세 안강 무사나띠 그이도라게 와칼로이나 칸타바 ngammi adugi saruk ima thun hakjang kan khataba yadabani kan khanaba tausi ꯑꯩꯈꯣꯏꯅꯤꯗ ꯂꯩꯕꯅꯤ ꯏꯃꯥꯅ ꯅꯥꯕꯗ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯁꯛꯍꯦꯟꯁꯨ ꯀꯣꯝꯕꯤꯔꯩꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯣꯝꯕꯤꯔꯩꯅ ꯌꯥꯔꯝꯗꯦ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯀꯣꯝꯕꯤꯔꯩꯒꯤ ꯈꯨꯜꯗ ꯄꯥꯛꯅ ꯂꯥꯛꯈꯤꯗ꯭ꯔꯤ ꯊꯣꯝꯕ ꯀꯣꯝꯕꯤꯔꯩꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯀꯣꯝꯕꯤꯔꯩ ꯅꯈꯣꯏ ꯏꯃꯥꯗꯤ ꯀꯝꯗꯧꯍꯧꯔꯦ ꯈꯔꯗꯤ ꯐꯥꯎꯔꯦ ꯅꯪꯅ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯄꯥꯡꯕꯤꯗꯅ ꯏꯃꯥꯁꯦ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯉꯝꯂꯤꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯇꯥꯗꯕ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯗ ꯅꯪꯅ ꯋꯥꯔꯕꯗꯤ ꯑꯩꯁꯨ ꯋꯥꯗꯣꯏꯅꯤ ꯅꯪꯅ ꯅꯨꯡꯉꯥꯏꯔꯒ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯍꯧꯔꯛꯑꯅꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯩꯕꯨ ꯉꯥꯎꯍꯟꯕ ꯋꯥꯉꯥꯡꯁꯤ ꯑꯃ ꯉꯥꯎꯍꯟꯕ ꯅꯠꯇꯦꯗ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯣ ꯅꯪꯁꯦ ꯐꯗꯤ ꯐꯖꯩ ꯍꯩ ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯔꯅꯤ ꯈꯜꯂꯨꯕꯗ ꯑꯩꯁꯤ ꯏꯁꯥꯒꯁꯦ ꯍꯔꯥꯎꯕ ꯅꯥꯏꯐꯝ ꯈꯪꯗꯦꯗ ꯏꯔꯥꯡ ꯌꯥꯝ ꯐꯅꯨꯀꯣ ꯍꯅꯨꯕ ꯅꯪ ꯑꯗꯣ ꯑꯩꯈꯣꯏꯅꯤꯅ ꯁ꯭ꯋꯥꯏꯗ ꯐꯝꯂꯤꯕꯁꯦ ꯑꯁꯠ ꯑꯋꯣꯡꯁꯤꯡꯁꯤꯅ ꯄꯪꯌꯦꯡꯗ ꯌꯦꯡꯉꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯀꯜꯂꯛꯇꯨꯅ ꯌꯦꯡꯂꯤꯕꯅꯦ ꯅꯪꯒꯤ ꯐꯖꯕꯗ ꯎꯕꯗ ꯍꯅꯨꯕ ꯑꯩꯒ ꯐꯝꯃꯤꯟꯅꯕꯁꯦ ꯃꯈꯣꯏꯅ ꯈꯜꯂꯝꯗꯧꯔꯤꯅꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯀꯥꯏꯅ ꯍꯅꯨꯕ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯣꯏꯗꯤ ꯈꯪꯗ꯭ꯔꯤꯕ ꯏꯁ ꯑꯗꯨ ꯇꯥꯗ ꯅꯪꯕꯨ ꯑꯩꯒꯤꯗꯃꯛ ꯀꯌꯥꯝ ꯂꯦꯞꯄꯤꯕ ꯉꯝꯒꯗꯒꯦꯅꯦ ꯍꯌꯦꯡ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯈꯪꯂꯛꯂꯒ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯆꯠꯄ ꯊꯤꯡꯉꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏꯀꯣ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯔꯅꯦ ꯃꯈꯣꯏꯅ ꯑꯩꯕꯨ ꯊꯤꯡꯅꯕꯒꯤ ꯃꯔꯝ ꯂꯩꯇꯦꯗ ꯊꯤꯡꯂꯕꯁꯨ ꯑꯩꯗꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯣ ꯊꯥꯖꯗꯕ ꯅꯠꯇꯦ ꯍꯟꯅꯨꯔꯕꯅꯤꯅ ꯁꯨꯝ ꯄꯥꯈꯠꯇꯅ ꯍꯪꯉꯤꯅꯤ ꯑꯩꯗꯤ ꯏꯁꯥꯒꯤ ꯏꯔꯦꯡꯒ ꯑꯃꯨꯛ ꯀꯣꯏꯍꯧꯕꯁꯨ ꯅꯠꯇꯕꯅꯤꯅ ꯍꯌꯦꯡ ꯏꯇꯣꯝꯇ ꯑꯄꯪꯕ ꯇꯥꯔꯒ ꯂꯩꯍꯧꯒꯗ꯭ꯔꯅ ꯈꯜꯂꯤꯕ ꯀꯥꯟꯅꯗꯦ ꯂꯥꯛ ꯉꯥ ꯂꯩꯔꯒꯦ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔꯁꯨ ꯂꯩꯔꯝꯒꯦ ꯀꯩꯊꯦꯜ ꯊꯣꯛꯁꯤ ꯂꯥꯛ ꯍꯅꯨꯕ ꯅꯪ ꯑꯈꯪꯕ ꯃꯤꯁꯤꯡꯅ ꯎꯈ꯭ꯔꯒ ꯀꯔꯤ ꯀꯔꯤ ꯑꯃꯨꯛ ꯅꯌꯨꯝꯗ ꯇꯝꯁꯤꯟꯕꯤꯔꯝꯗꯅꯕ ꯏꯃꯥ ꯏꯕꯦꯝꯃ ꯈꯪꯗꯕꯁꯤꯡꯅ ꯃꯄꯥ ꯃꯆꯥ ꯃꯔꯩ ꯃꯥꯟꯖꯈꯤꯁꯅꯤ ꯑꯈꯪꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯒꯤ ꯃꯆꯥꯅꯤ ꯀꯣꯛ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ ꯊꯣꯝꯕ ꯑꯃꯗꯤ ꯀꯣꯝꯕꯤꯔꯩ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯇꯣꯏꯅ ꯎꯅꯔꯝꯃꯤ ꯈꯨꯜꯒꯤ ꯑꯎꯕ ꯃꯤꯁꯤꯡꯅ ꯃꯤꯠ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯁꯨ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯂꯪꯕꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ ꯍꯥꯏꯗꯅ ꯀꯣꯝꯕꯤꯔꯩꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯣꯝꯕꯤꯔꯩꯁꯨ ꯃꯥꯂꯪꯕꯕꯨ ꯎꯔꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯀꯩꯅꯣ ꯇꯥ ꯃꯥꯂꯪꯕ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯤꯁꯤꯕꯣ ꯃꯤꯅ ꯎꯈ꯭ꯔꯒ ꯑꯩꯕꯨ ꯀꯩꯅꯦ ꯍꯥꯏꯅ ꯍꯥꯏꯗꯣꯔꯤꯒꯦ ꯀꯩ ꯍꯥꯏꯔꯨꯗꯣꯏꯅꯣꯗ ꯑꯩ ꯍꯌꯦꯡꯃꯨꯛ ꯆꯠꯇꯣꯏꯅꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯌꯨꯝ ꯌꯧꯔꯛꯏꯅꯤ ꯑꯗꯨꯗ ꯉꯁꯤꯗꯣ ꯅꯪ ꯎꯅꯍꯧꯒꯦ ꯂꯥꯛꯏꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯉꯥꯡ ꯑꯃ ꯊꯥꯔꯛꯄ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯒ ꯀꯧꯔꯁꯨ ꯌꯥꯏꯗꯅ ꯊꯣꯡꯒꯥꯜꯁꯤꯗ ꯍꯦꯛꯇ ꯂꯩꯔꯝꯃꯤ ꯋꯥꯅꯤ ꯂꯥꯛꯑꯣ ꯑꯁꯣꯏ ꯍꯧ ꯊꯣꯛꯂꯛꯑꯣ ꯑꯩꯁꯨ ꯉꯥꯏꯔꯝꯒꯦꯀꯣ ꯑꯩꯈꯣꯏꯅꯤꯒꯤ ꯎꯅꯐꯝꯗꯨꯗ ꯍꯣꯏ ꯍꯣꯏ ꯆꯠꯂꯝꯃꯣ ꯑꯩ ꯏꯃꯥ ꯍꯤꯗꯥꯛ ꯄꯤꯖꯔꯝꯃꯒ ꯂꯥꯛꯑꯒꯦꯕ ꯃꯥꯂꯪꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯎꯅꯐꯝꯗꯨꯗ ꯀꯣꯝꯕꯤꯔꯩꯕꯨ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯣꯝꯕꯤꯔꯩꯁꯨ ꯊꯣꯛꯂꯛꯂꯝꯃꯤ ꯀꯩꯗꯧꯔꯒꯦ ꯍꯜꯂꯛꯏꯗꯤ ꯊꯕꯛ ꯂꯣꯏꯔꯕ ꯀꯨꯏꯔꯛꯀꯅꯤ ꯍꯥꯏꯔꯒ ꯍꯌꯦꯡꯃꯨꯛ ꯆꯠꯇꯣꯏꯅꯤ ꯑꯗꯨꯗ ꯅꯪ ꯎꯅꯤꯡꯃꯟꯗꯅ ꯑꯩ ꯂꯥꯛꯏꯅꯤ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯇꯥ ꯃꯥꯂꯪꯕꯁꯦ ꯑꯩꯗꯤ ꯇꯥ ꯃꯥꯂꯪꯕ ꯎꯕꯗ ꯏꯉꯛ ꯉꯛꯎꯔꯕꯅꯤ ꯊꯥ ꯑꯅꯤꯃꯨꯛ ꯂꯩꯔꯗꯤ ꯊꯕꯛ ꯂꯣꯏꯔꯅꯤ ꯑꯗꯨꯀꯥꯟꯗꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗ ꯆꯠꯅꯕ ꯅꯁꯥꯅ ꯊꯧꯔꯥꯡ ꯇꯧꯔꯒ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤ ꯉꯥꯏꯈꯣ ꯑꯗꯣ ꯅꯪꯅ ꯍꯅꯨꯕ ꯑꯃꯒ ꯍꯦꯛ ꯆꯠꯃꯤꯟꯅꯩ ꯍꯥꯏꯁꯤꯅ ꯀꯅꯥꯅꯣ ꯍꯥ ꯅꯍꯥꯟꯒ ꯀꯩꯊꯦꯜ ꯆꯠꯃꯤꯟꯅꯧ ꯍꯥꯏ
ꯍꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯧꯄ꯭ꯋꯥꯅꯤ ꯃꯥꯃ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯩꯒ ꯍꯅꯨꯕꯗꯨꯒ ꯆꯠꯃꯤꯟꯅꯧꯅ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯕꯤꯅꯕ ꯉꯥꯛꯇꯅꯤꯗ ꯅꯪꯅ ꯂꯝꯍꯦꯟꯕ ꯑꯩꯅ ꯂꯣꯏꯅ ꯈꯪꯗꯧꯔꯤꯕꯅꯤ ꯑꯩꯅꯅꯦ ꯐꯅ ꯅꯐꯝꯗꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯁꯨ ꯅꯪꯕꯨ ꯁꯦꯟꯅꯅꯕ ꯑꯩꯅ ꯃꯤ ꯊꯝꯂꯝꯂꯤꯕꯅꯤ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯄꯛꯇ꯭ꯔꯦ ꯌꯥꯝꯅ ꯑꯗꯨ ꯇꯥꯃ ꯂꯪꯕ ꯅꯪꯅ ꯑꯥꯗ ꯂꯩꯕꯗꯣ ꯑꯩꯕꯨ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯗ꯭ꯔꯣ ꯍꯥ ꯅꯪꯒ ꯅꯤꯡꯁꯤꯡꯕ ꯁꯪꯗꯦꯗ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯆꯤꯟꯕꯒ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨꯒ ꯎꯕꯗꯣ ꯌꯥꯔꯦ ꯑꯩ ꯆꯠꯂꯦ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯐꯥꯒꯤ ꯇꯧꯕꯅꯤ ꯈꯝꯃꯛꯀꯅꯣ ꯌꯥꯔꯦ ꯑꯩ ꯆꯠꯂꯒꯦ ꯊꯥꯗꯣꯛꯑꯁꯤ ꯍꯟꯗꯣꯛꯑꯕ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯥꯏꯔꯒ ꯀꯨꯝꯕꯤꯔꯩ ꯅꯪꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯀꯧꯗꯣꯏꯅꯣ ꯅꯤꯡꯁꯤꯡꯉꯤ ꯏꯀꯨꯞ ꯈꯨꯗꯤꯡꯒꯤ ꯑꯃꯨꯛ ꯅꯩꯇꯣꯝꯇ ꯈꯜꯂꯤꯕꯅꯤ ꯅꯪꯕꯨ ꯅꯥꯏꯇꯣꯝ ꯊꯝꯂꯝꯂꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯦꯜ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯏꯅꯥꯛꯇ ꯊꯝꯂꯅꯤ ꯍꯥꯏꯗꯅ ꯅꯨꯡꯁꯤꯗꯦ ꯑꯝꯇ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯁꯥꯎꯔꯅꯨꯁꯦ ꯁꯦꯕ ꯁꯥꯎꯔꯅꯨ ꯑꯝꯇ ꯅꯨꯡꯁꯤꯕꯤ ꯑꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯀꯣꯝꯕꯤꯔꯩ ꯉꯁꯤꯁꯨ ꯊꯣꯝꯕꯒ ꯎꯅꯔꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯅꯩ ꯍꯥꯏꯕ ꯌꯥꯏ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯎꯕꯁꯤꯡꯅꯁꯨ ꯃꯤꯠ ꯌꯥꯝꯅ ꯅꯥꯟꯅꯔꯕꯅꯤ ꯂꯝꯍꯥꯡ ꯑꯃꯗꯅꯤ ꯃꯈꯣꯏꯅꯤꯅ ꯐꯝꯂꯤꯕꯗꯣ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯁ ꯑꯥꯗ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯅꯨꯕꯤꯁꯤꯒ ꯀꯣꯏꯅꯔꯒ ꯃꯈꯨꯠꯀꯁꯦ ꯄꯥꯏꯅꯔꯗꯅ ꯂꯝꯕꯤꯁꯤꯗ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯏꯅꯣ ꯑꯁꯤꯕꯣ ꯑꯁꯥꯅ ꯃꯁꯦ ꯌꯥꯗꯦ ꯍꯥꯏꯕꯃꯗꯤ ꯈꯪꯍꯟꯕꯅ ꯐꯔꯕꯅꯤꯀꯣ ꯀꯥꯟꯅꯗꯦ ꯈꯨꯜ ꯈꯣꯝꯂꯨꯔꯒ ꯀꯩꯅꯥ ꯀꯠꯊꯣꯛꯁꯤ ꯂꯥꯛꯑꯣ ꯑꯗꯨꯅ ꯐꯔꯅꯤ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯅꯤꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯃ ꯈꯣꯝꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯃꯤꯌꯥꯝ ꯑꯗꯨ ꯎꯕꯗ ꯊꯣꯝꯕ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯝꯃꯤ ꯏꯆꯥꯁꯥ ꯅꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏꯅꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯄꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯍꯥ ꯅꯨꯄꯤ ꯑꯃꯅ ꯏꯆꯥꯁꯥ ꯀꯥꯏꯅꯒ ꯍꯩ ꯍꯅꯨꯕ ꯅꯈꯣꯏꯅꯤ ꯎꯕꯗ ꯃꯤꯠꯁꯤ ꯅꯥꯃꯟꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯈꯣꯏꯅꯤꯕꯨ ꯀꯩꯅꯥ ꯀꯠꯄꯤꯕ ꯂꯥꯛꯏꯕꯅꯤ ꯀꯣꯝꯕꯤꯔꯩꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯩ ꯃꯔꯝꯒꯤ ꯑꯩꯈꯣꯏꯅꯤꯕꯨ ꯀꯩꯅꯥ ꯀꯠꯇꯣꯏꯅꯣ ꯉꯁꯥꯏ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯅꯈꯣꯏ ꯑꯅꯤꯅ ꯃꯐꯝꯁꯤꯗ ꯅꯈꯨꯠꯄꯨ ꯁꯝꯅꯕꯋꯣ ꯅꯀꯣꯛꯇꯕꯨ ꯅꯥꯟꯅꯕꯋꯣ ꯑꯃꯨꯛ ꯇꯣꯏꯕ ꯃꯤꯠꯁꯤ ꯅꯥꯔꯦ ꯅꯊꯧ ꯇꯧꯒꯦꯗꯤ ꯂꯩꯇꯗꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯑꯩꯈꯣꯏ ꯌꯦꯡꯗ ꯂꯩꯔꯤ ꯑꯣꯏꯔꯦ ꯈꯨꯠꯇꯨꯗꯤꯅꯦ ꯁꯝꯅꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯈꯨꯠꯇ ꯇꯤꯡꯈꯪ ꯃꯆꯥ ꯑꯃ ꯆꯪꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯅ ꯍꯟꯕꯤꯕ ꯅꯨꯄꯤ ꯑꯃꯅ ꯃꯁꯤ ꯉꯁꯤ ꯀꯌꯥꯗ ꯀꯜꯂꯤꯕ ꯅꯨꯄꯤꯅ ꯌꯦꯡꯉꯨꯅꯦ ꯃꯃꯥꯏꯁꯤ ꯏꯀꯥꯏꯒꯤꯗꯤ ꯍꯥꯏꯗ꯭ꯔꯒ ꯅꯨꯄꯤ ꯑꯃꯅ ꯕꯦꯝꯃ ꯅꯄꯥꯒꯨꯝꯕ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯅꯨꯄꯥꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯅꯪꯁꯦ ꯃꯁꯤꯡ ꯊꯤꯉꯝꯗꯈꯩ ꯆꯦꯜꯂꯨꯗꯅ ꯄꯥꯈꯪ ꯑꯃꯠꯇꯅ ꯄꯥꯝꯕꯤꯗ꯭ꯔꯕ꯭ꯔꯣ ꯅꯨꯄꯤ ꯑꯃꯅ ꯌꯥꯔꯦꯁꯦ ꯉꯥꯡꯗ ꯂꯩꯔꯒꯨꯝꯁꯤ ꯀꯣꯛꯀ ꯊꯣꯛꯑꯁꯤ ꯀꯣꯝꯕꯤꯔꯩꯅ ꯑꯩ ꯉꯝꯃꯣꯏ ꯀꯩꯅꯥ ꯀꯠꯄ ꯀꯥꯏꯅ ꯏꯄꯥꯒꯨꯝꯕ ꯍꯅꯨꯕꯁꯤꯗ ꯑꯩ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯃꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯅꯨꯄꯤ ꯑꯃꯅ ꯍꯦ ꯂꯩꯕ ꯉꯝꯂꯣꯏꯗꯕ ꯅꯄꯥꯒꯨꯝꯂꯕ ꯍꯅꯨꯕꯁꯤꯒ ꯀꯔꯤꯒꯤ ꯃꯔꯤ ꯂꯩꯅꯔꯤꯒꯦ ꯍꯥ ꯅꯪꯒꯨꯝꯕꯤ ꯅꯨꯄꯤ ꯀꯌꯥꯁꯤꯅꯅꯤ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯤꯡꯆꯠ ꯊꯤꯍꯜꯂꯤꯕꯁꯦ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯅꯖꯕ ꯂꯩꯖꯩ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯍꯜꯁꯤꯕꯨ ꯎꯅꯖꯔꯣꯏ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯅꯨꯄꯤ ꯑꯃꯅ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕꯤ ꯅꯨꯄꯥꯁꯤꯗꯒꯤ ꯁꯦꯜ ꯆꯥꯊꯣꯛꯅꯕ ꯍꯥꯏꯗꯅ ꯑꯍꯜ ꯑꯁꯤ ꯐꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇꯗꯅ ꯀꯔꯤꯒꯤ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕ ꯍꯥ ꯑꯃꯅ ꯍꯦ ꯍꯅꯨꯕ ꯅꯪꯁꯨꯅꯤ ꯅꯇꯨ ꯅꯆꯥꯗꯤ ꯂꯥꯏꯔꯗꯅ ꯅꯁꯨ ꯐꯥꯎ ꯐꯪꯂꯝꯕꯅꯤꯅꯦ ꯅꯆꯥ ꯅꯃꯧꯒꯤ ꯃꯥꯏꯁꯤ ꯌꯦꯡꯗꯕ ꯏꯀꯥꯏꯕ ꯈꯪꯗꯕ ꯅꯁꯥꯒꯤꯗ ꯈꯟꯕ ꯅꯔꯝꯆꯠ ꯋꯥꯔꯛꯄ ꯉꯝꯗꯕ ꯉꯥꯛꯇꯅꯤ ꯊꯣꯝꯕꯅ ꯑꯩꯈꯣꯏ ꯁꯣꯏꯈ꯭ꯔꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯅ ꯌꯥꯗꯕꯁꯤ ꯇꯧꯔꯔꯣꯏ ꯍꯟꯗꯛꯇꯗꯤꯅꯦ ꯅꯪ ꯈꯨꯔꯥꯒꯤ ꯃꯥꯌꯦꯡꯗꯨꯅ ꯉꯥꯛꯄꯤꯔꯣ ꯏꯁ ꯀꯔꯤ ꯍꯅꯨꯕ ꯅꯔꯝꯆꯠꯇꯨꯒ ꯃꯥ ꯌꯦꯡꯕ ꯀꯥꯏꯅ ꯃꯌꯥꯝ ꯀꯥꯟꯅꯗꯦ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯁꯠ ꯇꯧꯔꯁꯤ ꯃꯥ ꯌꯦꯡꯉꯣ ꯀꯥꯏꯅ ꯊꯣꯝꯕ ꯑꯃꯗꯤ ꯀꯣꯝꯕꯤꯔꯩ ꯃꯈꯣꯏ ꯑꯅꯤꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯈꯣꯏ ꯑꯅꯤ ꯃꯤꯌꯥꯝꯗꯨꯅ ꯀꯩꯅꯥꯗꯨꯃ ꯀꯠꯂꯝꯃꯤ ꯊꯣꯝꯕ ꯎꯄꯥꯏ ꯂꯩꯇ ꯀꯣꯝꯕꯤꯔꯩꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯊꯕꯥꯅ ꯀꯩꯅꯣ ꯑꯁꯨꯛ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯏꯁꯤꯅ ꯍꯅꯨꯕ ꯅꯪꯁꯦ ꯃꯊꯣꯡ ꯆꯥꯔꯣꯏꯗꯧꯔꯤꯗ ꯀꯅꯥꯅꯣ ꯃꯥꯅ ꯀꯔꯤꯝꯇ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯦꯞꯄꯤꯗꯨꯕꯣ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯅꯅꯥꯎ ꯅꯨꯄꯤ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯇꯥꯔꯦ ꯀꯅꯥꯒꯤ ꯏꯅꯥꯎ ꯅꯨꯄꯤ ꯍꯥ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯅꯥꯈꯩ ꯑꯝꯇ ꯁꯦꯡꯉꯣ ꯊꯣꯝꯕꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯊꯕꯥꯗ ꯂꯤꯔꯛꯂꯝꯃꯤ ꯊꯕꯥ ꯁꯥꯎꯕꯅ ꯋꯥ ꯉꯥꯡꯕ ꯑꯝꯇ ꯌꯥꯈꯤꯗ꯭ꯔꯤ ꯍꯅꯨꯔꯕ ꯅꯪꯅ ꯅꯔꯝꯆꯠ ꯑꯗꯨꯝ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯆꯥꯒꯨꯝꯕꯤꯁꯤꯕꯨ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯅꯣꯡꯃꯇꯁꯨ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯪꯗꯁꯨ ꯃꯪꯂꯨꯗꯕꯅꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯤꯁꯤ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯥ ꯍꯥ ꯄꯨꯟꯁꯤꯁꯤ ꯐꯥꯒꯤꯔꯣ ꯅꯨꯄꯥꯅ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯦ ꯑꯩꯅ ꯇꯧꯕ ꯑꯣꯏꯔꯝꯂꯕ ꯅꯪ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯒꯗ꯭ꯔꯕ ꯅꯪ ꯑꯩꯕꯨ ꯂꯧꯁꯤꯟꯒꯗ꯭ꯔꯕ ꯅꯨꯄꯤ
ꯌꯥꯔꯦ ꯀꯩꯗꯧꯔꯦ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯅꯨꯄꯤ ꯅꯪꯁꯨꯅꯤ ꯅꯁꯨꯡ ꯅꯃꯥꯟꯅꯕ ꯀꯅꯥ ꯂꯩꯇꯕ꯭ꯔꯥ ꯅꯄꯥꯒꯨꯝꯕ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕꯁꯤꯒꯤ ꯃꯇꯨꯡ 이nnꯗꯨꯅ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯅꯪ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯅꯪ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯁꯛꯍꯦꯟꯁꯨ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯃꯄꯥꯅ ꯃꯥꯒꯤ ꯃꯃꯥꯇꯣꯟ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯄꯒꯤ ꯀꯞꯇꯨꯅ ꯃꯥꯒꯤ ꯃꯇꯥꯎꯁꯤꯡꯗ ꯄꯥꯎ ꯇꯝꯂꯦ ꯑꯩ ꯊꯃꯣꯏꯁꯦ ꯌꯥꯝ ꯄꯦꯟꯗꯦ ꯑꯩꯁꯤꯅꯦ ꯀꯩꯅꯣꯕ ꯑꯩꯈꯣꯏ ꯄꯥꯕꯅ ꯈꯜꯂꯤꯁꯤꯕꯨ ꯄꯨꯁꯤꯟꯒꯦꯁꯨ ꯑꯇꯣꯞꯄ ꯑꯝꯇ ꯑꯣꯏꯔꯝꯕꯗꯨꯗ ꯑꯗꯨꯁꯨ ꯅꯠꯇꯕ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯕ ꯑꯩ ꯊꯣꯏꯕꯅ ꯌꯥꯔꯦ ꯇꯣ ꯀꯞꯄꯤꯅꯦ ꯇꯧꯔꯤꯗꯨꯅ ꯅꯅꯞꯀ ꯅꯇꯤꯟꯒꯅ ꯑꯣꯔꯣ ꯅꯥꯄꯤꯗꯤ ꯑꯝꯇ ꯇꯥꯗꯦ ꯄꯤꯁꯤꯗꯤ ꯉꯔꯥꯡꯗꯒꯤ ꯀꯞꯄꯗ ꯇꯥꯔꯛꯉꯥꯏ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯀꯣꯝꯕꯤꯔꯩ ꯃꯥꯁꯨ ꯄꯥꯈꯪꯉꯩꯕꯨ ꯄꯥꯝꯗꯗꯅ ꯍꯅꯨꯕꯗꯨ ꯂꯩꯅꯤꯗꯣ ꯍꯥꯏꯗꯅ ꯂꯩꯔꯛꯂꯤꯕꯁꯤ ꯅꯠꯇꯦ ꯃꯥꯕꯨ ꯑꯉꯥꯎꯕꯤꯔꯕ ꯊꯣꯏꯕꯅ ꯈꯪꯗꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯅꯨꯄꯥ ꯄꯥꯈꯪ ꯄꯥꯝꯗ꯭ꯔꯦ ꯍꯅꯨꯕ ꯃꯕꯨꯛ ꯀꯪꯕ ꯃꯀꯣꯛ ꯇꯥꯡꯕ ꯉꯥꯛꯇ ꯑꯣꯏꯅ ꯄꯥꯝꯅꯔꯦ ꯑꯩ ꯃꯗꯨꯒꯤ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯂꯣꯏꯕ ꯑꯩ ꯍꯟꯖꯤꯜꯂꯣꯏ ꯍꯥꯏꯁꯤꯅꯤ ꯀꯃꯥꯏꯅ ꯀꯣꯝꯕꯤꯔꯩꯗ ꯑꯩꯅ ꯏꯃꯥꯇꯣꯟ ꯀꯧꯗꯣꯏꯅꯣꯕ ꯄꯥꯕ ꯅꯪꯁꯨ ꯐꯠꯇꯦꯀꯣ ꯄꯥꯕ ꯅꯪ ꯊꯣꯏꯕꯅ ꯌꯥꯔꯤꯁꯦ ꯌꯨ ꯊꯧꯁꯤ ꯂꯥꯛ ꯀꯥꯟꯅꯗꯤ ꯑꯗꯨꯒ ꯉꯥꯎꯔꯒ ꯑꯃꯨꯛ ꯀꯞ ꯍꯥ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯐꯒꯗꯕ ꯉꯥꯛꯇꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯂꯥꯎꯁꯦ ꯑꯗꯣ ꯅꯈꯣꯏ ꯅꯨꯄꯥꯗꯣ ꯅꯩꯗꯤ ꯅꯩꯃꯜꯂꯤꯀꯣ ꯏꯁ ꯄꯥꯈꯪ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯂꯩꯁꯥꯕꯤ ꯑꯃꯠꯇꯁꯨ ꯐꯪꯗꯦ ꯑꯗꯨꯒ ꯃꯁꯨ ꯂꯩꯔꯒ ꯃꯥꯅ ꯂꯩꯁꯥꯕꯤꯒ ꯄꯨꯔꯛꯇꯅ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯥꯅ ꯄꯥꯝꯃꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯕ ꯂꯩꯁꯥꯕꯤ ꯃꯗꯨꯗꯅꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯆꯥꯛꯂꯤꯕꯁꯦ ꯑꯩ ꯆꯥꯛꯏꯗꯀꯣ ꯏꯇꯥꯎ ꯑꯩ ꯆꯥꯛꯏ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤꯁꯤꯅꯤ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯈꯣꯡꯒꯨꯜ ꯇꯥꯔꯣꯏꯕ ꯑꯩ ꯀꯣꯝꯕꯤꯔꯩ ꯃꯥꯒꯤ ꯃꯃꯥꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯌꯥꯝ ꯊꯤꯅ ꯉꯥꯡꯂꯛꯂꯝꯃꯤ ꯁꯣꯝꯗ ꯀꯣꯝꯕꯤꯔꯩꯁꯨ ꯊꯕꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯂꯥꯛꯇꯨꯅ ꯑꯣꯠꯄ ꯍꯧꯔꯛꯂꯝꯃꯤ ꯊꯕꯥ ꯉꯁꯤꯁꯨ ꯀꯣꯝꯕꯤꯔꯩꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯍꯦ ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯍꯤꯞꯇ꯭ꯔ ꯂꯩꯔꯤꯁꯤꯅ ꯍꯥ ꯍꯧꯖꯤꯛꯁꯤ ꯍꯤꯞꯄ ꯃꯇꯝꯂꯣ ꯊꯣꯛꯂꯛꯎ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤ ꯀꯅꯥ ꯇꯧꯗꯣꯔꯤꯒꯦ ꯏꯆꯦ ꯑꯩ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯦꯅ ꯍꯤꯞꯂꯤꯕꯅꯤ ꯀꯅꯥꯒꯤ ꯏꯆꯦ ꯍꯥ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯂꯛꯎ ꯍꯥꯏꯔꯤꯕꯁꯤ ꯅꯋꯥ ꯅꯥꯏꯔꯛꯀꯅꯤ ꯃꯤꯒꯤ ꯅꯨꯄꯥ ꯐꯥꯔꯒ ꯅꯝꯗꯅ ꯂꯩꯁꯤꯜꯂꯛꯀꯅꯤ ꯈꯪꯂꯕꯗꯤꯅꯦ ꯊꯕꯛ ꯇꯧꯔꯨ ꯂꯥꯛꯑꯣ ꯅꯥꯁꯤꯟꯅꯗ ꯂꯩꯒꯅꯨ ꯑꯩꯁꯤꯕꯨ ꯃꯤꯅꯥꯏꯔꯣ ꯍꯛꯆꯥꯡ ꯉꯝꯗꯦꯅ ꯉꯥꯛꯇꯪ ꯍꯤꯞꯄꯁꯤ ꯐꯥꯎꯕ ꯌꯥꯗ꯭ꯔꯕꯣ ꯉꯝꯃꯣꯏ ꯑꯩ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯍꯦ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒꯁꯨ ꯈꯨꯝꯗꯅ ꯇꯧꯔꯤꯅꯦ ꯃꯁꯦ ꯅꯪ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯔꯝ ꯆꯠꯇꯨꯅ ꯅꯨꯄꯥ ꯐꯪꯗꯗꯅ ꯍꯅꯨꯕ ꯑꯃꯗ ꯐꯥꯔꯒ ꯅꯝꯂꯩ ꯂꯩꯁꯤꯜꯂꯛꯄꯤ ꯏꯇꯨꯡꯗ ꯏꯟꯅꯔꯛꯄ ꯅꯨꯄꯥꯒꯤ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯅꯪꯒꯤ ꯅꯨꯄꯥꯁꯤꯅ ꯑꯩꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯅꯝꯗꯅ ꯐꯥꯕꯤꯕꯅꯤ ꯅꯁꯛꯇꯣ ꯌꯦꯡꯂꯒ ꯅꯇꯨꯡꯈꯛ ꯏꯟꯅꯔꯛꯄ ꯑꯣꯏꯔꯝꯅꯤ ꯅꯔꯝ ꯆꯠꯇꯣ ꯈꯪꯂꯕꯗꯤꯅꯦ ꯀꯥꯏꯗꯅ ꯂꯣꯏꯅ ꯆꯦꯜꯂꯝꯅꯦꯕ ꯍꯅꯨꯕꯁꯤꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛ ꯆꯥꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯨꯡꯉꯥꯏꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯏꯃꯨꯡꯁꯨ ꯊꯨꯒꯥꯏꯔꯦ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯩꯅ ꯊꯨꯒꯥꯏꯕ ꯅꯠꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯅ ꯃꯥꯡꯍꯟꯕꯅꯤ ꯍꯅꯨꯕ ꯃꯥꯅ ꯑꯩ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯃꯥꯡꯍꯟꯕꯅꯤ ꯍꯣꯏ ꯏꯕꯦꯝꯃ 이와 ꯄꯪꯕꯁꯤꯗ ꯑꯗꯨꯃꯥꯏꯅꯒ ꯑꯃꯨꯛ ꯇꯥꯏꯁꯤꯜꯂꯅꯨ ꯅꯨꯄꯥ ꯃꯥꯅ ꯐꯅ ꯍꯧꯔꯕꯁꯨ ꯅꯨꯄꯤ ꯅꯪꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩꯗꯧꯔꯤꯒꯦ ꯐꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯍꯦꯛ ꯂꯩꯕꯗꯒꯤ ꯏꯆꯥꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯈꯤꯗ꯭ꯔꯦꯗꯅ ꯃꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯄꯥꯗ ꯍꯥꯏ ꯍꯦ ꯅꯪ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ ꯂꯥꯛꯑꯣ ꯊꯣꯛꯂꯛꯎ ꯁꯤꯗ 이까이 강답이 미나이 누피시디에 ꯑꯩ ꯅꯠꯇꯦ 이까이ꯕ ꯈꯪꯗ꯭ꯔꯗꯤ 이시니 누파나 ꯄꯥꯝꯕꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯂꯕꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯐꯥꯕꯗꯧꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯂꯤꯕꯗꯣ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩ ꯄꯥꯝꯗꯕ ꯅꯠꯇꯦꯅꯦ ꯅꯪꯒꯤ ꯏꯔꯥꯡꯒꯤ ꯂꯥꯡꯗ ꯊꯨꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯉꯥꯎꯈ꯭ꯔꯤꯕꯅꯦ ꯈꯪꯂꯕ꯭ꯔꯥ ꯅꯨꯄꯥ ꯐꯥꯕꯤ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥ ꯊꯣꯝꯕꯁꯨ ꯆꯪꯂꯛꯂꯝꯃꯤ ꯊꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯅ ꯈꯠꯅꯔꯤꯕꯗꯨ ꯎꯕꯗ ꯌꯥꯝ ꯊꯨꯅ ꯄ꯭ꯔꯃꯤꯞ ꯆꯪꯁꯤꯜꯂꯛꯏ ꯀꯔꯤꯅꯣ ꯅꯈꯣꯏꯅꯤꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯥ ꯑꯩ ꯂꯩꯀꯥꯏ ꯃꯥꯡꯁꯤꯗ ꯏꯀꯥꯏꯀꯣ ꯅꯣꯏꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯅꯪꯕꯨ ꯏꯀꯥꯏꯕꯒ ꯈꯪꯕꯔꯣ ꯍꯥ ꯅꯨꯡꯉꯥꯏꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡꯁꯦ ꯍꯅꯨꯕ ꯅꯪꯅ ꯅꯇꯨ ꯑꯃꯃꯨꯛ ꯊꯤꯔꯛꯂꯕꯅꯤꯅ ꯁꯤꯗ ꯊꯣꯛꯅꯕ ꯅꯪꯅ ꯁꯤꯟꯕꯅꯤ ꯃꯤ ꯐꯠꯇ ꯍꯅꯨꯕ ꯅꯇꯨ ꯅꯆꯥꯒꯤ ꯈꯟꯗꯅ ꯅꯁꯥꯒꯤꯗ ꯈꯟꯕ ꯉꯥꯡꯁꯤꯟꯅꯔꯝꯃꯒ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯤꯅꯥꯏꯗꯧꯅ ꯅꯪꯅ ꯏꯗꯧꯔꯤꯁꯤꯕꯨ ꯁꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯕ ꯅꯇꯨꯕꯨ ꯅꯆꯥꯒꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯖꯩ ꯃꯌꯥꯝꯗꯣ ꯅꯪ ꯀꯔꯤꯝꯇ ꯍꯥꯏꯗꯦꯅꯦ ꯍꯥ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣꯕ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯅꯪꯅ ꯆꯣꯡꯊꯣꯛꯇꯅ ꯑꯗꯨꯝ ꯃꯈꯨꯝꯂꯤ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯈꯪꯉꯣꯏꯌꯦ ꯅꯪꯗꯤ ꯈꯪꯉꯣꯏꯕ ꯅꯪꯅ ꯑꯩꯕꯨ ꯂꯧꯕꯤꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣ ꯍꯥꯟꯅꯗꯤ ꯅꯪꯕꯨ ꯌꯥꯝ ꯐꯈꯤꯗꯥꯏ ꯍꯧꯖꯤꯛꯅ ꯅꯈꯨꯠ ꯆꯜꯂꯕ ꯑꯩꯒꯤ ꯆꯪꯖꯐꯝ ꯂꯩꯇ꯭ꯔ ꯃꯇꯝꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩꯕ ꯑꯩꯕꯨ ꯀꯩꯗ ꯂꯩꯊꯣꯛꯂꯒꯦ ꯁꯤ ꯁꯥꯎꯔꯅꯨꯕ ꯂꯩꯃꯤꯟꯅꯔꯗꯤ ꯈꯔ ꯉꯥꯡꯅ ꯈꯔꯁꯨ ꯁꯛꯅ ꯇꯧꯕ ꯇꯥꯕꯅꯤ ꯂꯩꯃꯤꯟꯅꯩ ꯍꯥꯏꯗꯨꯅꯕꯨ ꯑꯩꯉꯣꯟꯗ ꯃꯤꯅꯥꯏ ꯑꯃꯒꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯉꯥꯡꯕꯁꯦ ꯑꯩ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯌꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯝꯇ ꯉꯥꯏꯈꯣꯁꯦ ꯑꯩꯁꯤ ꯀꯣꯛ ꯌꯥꯝ ꯁꯥꯏ
ngakta tumina pothage ko aina wa ma hairadi nang nakok sarani ai wa ta nang taning manate adugi na tini kumbiri kayang kuiri aigi isa nupa duna yum danjalakri basi kau basalabasu lau haiba yade ai kari tawgadabnu khangdre aini sti hek lakudagi nangi nusibu pumba kainaraba natro aini sijakhraga pharadau adumna su khanuni nang ai ngakta pothage nang su karino nang tawgadabdu tawroko ai tawroi kaim tawriba adumaina natuna sa khak nusigada boirabadi ai bu kai gilakbirino nakoi musida ai bu kanana mi oina thabige kumbire aina nangi dam lipli kedawrage nang adumna lana khanga aisu angang duna yumda thani humse sugan hanjilaktrabanina kaudaba yadana tawrimni astaning de nasinna damai haiba na thamoidana ama aidi minai ne minai nangna nakoi mungi natuna sagi minai oina balawba idi minai oina ba thombagi masanu padu mayumda hanjilo haiba dumak yaramde mahak hausik mamagi mapamda lei nongmusu thombagi mayum pankhibi masaningol du laktuna kombiri de khatna ba hauraklammi hausik phauba cha khasi thonglamjine he minai nang sai sing thabai khang matam chara tongni khangdabra nang he wadu sumna dum ngang haibu takhoina pana yum sigi minai oina purakhiba nate khanglabra nangbu minai oina purakku natradi yum sida kaiduba laiba nangdine minai ni minai o noigi nama hanubi si pamjena ayu puraiba khanglabra aduda mana sum ikaiba khangdana yum se suru suru nai ga laiba kari nang neigi mada adumai ne tai biabra ha haire nang kaiduga haibno ha nang na ingonda minai haiba yaraga ani nangonda haibidi kari gi yaroi nupa nupa bidi bi hanubi se he ngarangi ngakha nang gumbana thakha naidna wangang ba yaba mirai khoise ha nangi na yumdagi nama na pa na takpi tabirakagi hongnabido mafam storok nangna nama na pa na kaya warak ko boibno farsu patrasu na pan lawrak liba ingonda nang nungang libu khonda dudi ha angang oigira ahal oigira aise nangi na pa si lawriba nupi aigi para nang mu law oira moida nangna aigi pa si phaduna namdan laisilako natro nangi na pa bu kari oidana aina kaya pamdoriba sel sa thokpa law thokpa yana ba tawriba natro aduda dosa taba nasagi zat mathong maram khangda khai pakhang amata phangjadraba dongna thombana hey karino nang na ngasai dagi ngang li mayam ha ai tagin tarim atuk kiam na thakha nai da buangang kaishunak taba angang amana su usi thawai da ngang lamana joingonda nang nei bu mafam si purak libise mori samai tong na bana traba naubi he nata tong nu taning de hausik ta daga pa balak ta gi tap tha sanarak ta nasin nu khungunu taning de ma si phar su phatrasu namagum na khat aina nangona kayrak khana itat tatan phaiba natro namani khaloidana kadai digi ima kadagi imano nasagi mai suyengde imai sipuduna mimang thokpa ngamjabani pabagi wari mayam sina aduga anganga khama bu ima kai adu ngamloida boiragana nang yumsida amungana sagla sakhursa kaishuna tabanu pi ngarang na hana thengna basigya kanda nasa nang mangi pungni baibu yumsida ara changla kanu haiba ngamlabani ne pai nang yumsida ne ai amuk ana khongul staroi bai numit adudagi thombagi masaningolsu amuk hana yumadu sanglakidri thabasu masanupaga punna atop maphamda inkolama leidu leikhirammi hausikti yumadu thomba madi kombire makoyani khak ngaihaure mapagumba thombaduga leiminabada kayam kuina umot chana leiminagani itattatana khatnaba haurammi aduba thombadi masagi wakhalda aduma ungduna leirammi kaino so numit chupama ungduna phamlaga leisibo nangna adumai sum tawraga leiraga aina kamai nungai duino nangna numit chupama satra leibududi ai nungai ramgadro chatlido thabak leibagi natro aina maram khudingmak nangoda loina haidabraba nangna hanibu wa tawriba thabak kadai phabu sumbalan ai khangti yare sat aibu kok yam salaka kok salibadi nangnani nangnai bu wan mat nungmata leimini haibagi ai ye pama nang hangbraba kamaina no ai khoni leimini risibo madu nangna chalo yare nangna sarkadabdo aina tawrisisu nangi nawongnani natu na sakak nusiba nangna lamlanbi aibu karigi nangi pulse pusin biliban kombiri de sauduna thokirami thomba wakhalda khalli ai si kaya da panglibano hal oirba isa imongna seba tawduna tungaini hinglagadau matam asida isana pawki lambi amada khong thangjilubana asidi isa singamadi aigi nupigi maithong phawbu uba phangjeko isa singnim pai kayagi mati warorogadaba tubo aina isa singim phamda lale haina haibidi ngamtre asumna thombado yamna ningamdana leirammi kombirei sumangai mahak
ꯊꯣꯡꯕꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗ ꯅꯨꯡꯉꯥꯏꯕ ꯑꯃꯠꯇꯁꯨ ꯐꯪꯂꯝꯗꯦ꯫ ꯁꯦꯜ ꯋꯥꯠꯇꯦ ꯍꯥꯏꯗꯨꯅꯁꯨ ꯁꯦꯜꯅ ꯄꯨꯝꯅꯃꯛ ꯌꯥꯔꯛꯇꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯞꯇꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯕꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯂꯩꯈꯤꯔꯝꯃꯤ꯫